Akasvani Imphal Ketrimayum Chitrabhanu na pau pazeri ahan bedamaru oiba pau. Imphal iski androgi panam ningthogi akoi beda sengwa sagaliba se Mukhyamantri Nongthombam Birena ngasi sangakre. Manipur COVID-19 positive oibigi chang yamna hanthare haukiba pung kumri desu raiza asigi oinami amata nongna positive oikide. Leibasi ki taruk suba Rashtrapati kananaba Mikhail gi notification ngasi thoklagani amashung Chief Secretary singi numit humni chathakadaba National Conference Himachal Pradesh ki Dharmasalada ngasi degi horagani. Mukhyamantri Nongthombam Birena Luchingba Sarkar gi numit chamani gi action plan khongjang gi saruk amo oina ngasi Imphal East ki Androda leiba Panam Ningthogi akoibada sagatliba tongan ba historical monuments sing amasung Panam Ningthogi mutban naidrba mai sanga sagatliba project hosing haki mamangda Mukhyamantri na sangakre. Amarom da Mukhyamantri Nongthombam Birena ngasi kanglagi nongchuk thangba gate saba maidingo nursing gi murti gi maikhum hangdokani amasung CMAT scheme gi makhada tengbangi polam sing beneficiary sing da yenthokani amadi national award fanglaba miyosing opagi tharum ama kanglada pangthokani. Mukhyamantri Nongthombam Biren sing hairi Manipur da thau tokpa pambi sing thaduna miyangi semilon fagana na bahona bagi tangai fadabal lay. Rajya Sarkar gi Agriculture Vivagna CSSS National Mission on Edible Oil and Oil Palm gi makhada ngarang Imphal pangthokiba workshop amada wangang bada Mukhyamantri hai haukiba matam khar asida oil palm thana na ballebak le haw amasung umangda akaiba pi haiba aranba wakhalon miyamda poli basic ona gi dama workshop adu pangthokpani. Raiza asigi semilon faganhana ba amadi morom dom hingjaba ngamna na bohona bada miyam punumaki daite lei hairaduna Mukhyamantri hai ekhoina chari ba polam sing miram dagi pusulakpana ayambani mahangna hai palm oil project English ngani kungi November 12 da jila taruki lam hectare lising humpu taru chatru yankhani thoida haukhibani adumoina ma palm oil thabagi matangda maike kya rege ayat pa pirakpadegi project adu thengthakibani mangna hai workshop asida yauri ba scientist singna miyamna chingnari ba wakhalon adu kohon naba honagadabani. Niti Ayogi Aspirational District Program makhada Kendra gi Haksal amasung Yafa Yumbal gi Raiza Mantri Dr. H.Priyokumar amasung Raiza gi Haksal Mantri Dr. Sapam Ranjan ngarang Chandil Zela gi Oin Aspirational District Program gi matangda mifam pangthokre mifam aduda tongan ba Vivaki official sing saruk yaki Dr. Varati Power na Savapati oiduna pangthokiba mifam aduda Chandil Zela da leriba District Hospital CIC PHC amasung PSS singi vivam yengsin ki mifam aduda Mantri na Aspirational District Oriba Chandil da ehenba miyang changnanaba Rajya Sarkar gi Haksal Vibhag ta poktak pikhe. English ngani amagi June 15 gi thodok ningsingbu oina New Delhi gi India ge te gi Manipur yogodaba motorcycle rally ama kendra gi mapantarum amasung 6 year Rajya Mantri Dr. R.K. Ranjan ngarang lamthakre daina mayang lambam matomta na chatkadaba rally adu tha asigi 15 da Imphal da thunglagani. Manipur COVID-19 positive oibigi chang yamna hanthare haukiba pung kumari desu raiza asigi oinami amatana nongna positive oikide raiza gi Haksal Vibhag na ngarang numida wairam thokpa cherot amada hai puna sample humudra humdai test tobugi manungda mi amana nongna positive oiba thengnakhide adumoina ma hoji covid ki active case ani leri raiza asida hoji fabada covid positive oiba apunba masing lak ama lising kuntra tere chani nipuhumdo shure masig manungda mi lak ama lising kuntra manga Chamakon matoi naba pakre naba pabagi changchada matfudra nipan dasmik mari mangani laisit asidegi sikiba masing lisingani chamakon sukre. Amarom da raiza asigi oina huji fawada COVID vaccine dose lakon nipan lising kumapan changa kontra humde kakre masig manung da hanba dose oina laktara manga lising marfu matoi chatter humbudra ni toini anishuba dose na laktara ni toi lising nipu manga changa matfudra manga aduga precaution dose na lak ama lising ani chama humputaru kakre ngashi oina miyoi kun vaccine kapki. Assam da nonglep na chuba amasung chingning khaiba na maram oiduna Guwahati sahar gi akoibeda miyangi punsida chaun akaiba thokle sahar asigi mafam kya da ising thumjun badagi sahar asigi mafam kya da satok susinda khudong chadaba mayok nakhi Borogaon lamdam da chingning khaiba na maram oiduna miyoi mari lekhidre Anil Nagar Beltola Nabil Nagar Ulubari Paltal Bazar gi mafam sing ising thumjelle gari satok susinda chaun akaiba thokle district administration na miyangi
mafam mapanda thoktanaba khangankhre Kamrup Metropolitan Gizalagi Deputy Commissioner Chingning Khairiba mafam singda leiriba miyoi singbusu kodong thiba thondanabagi damakta sexual tawrang lakhatkhre tabiriba pawasi Akasvani Imphal dagini Leiba asigi tarataruk suba Rashtrapati khananaba Mikhal gi notification ngasi laukhthoklagani Mikhal asigi mirep che pisanbegi aroiba matam tha asigi kumapani Mikhal mathang thagi tarani panta pangthokani mathang thagi kunmatoi da vote masing tigani Rashtrapati Ramnath Kovind gi thabak paibegi matam mathang thagi kunmari da loire Rashtrapati gi Mikhal asiga mari lenena BJP na dol gi President JP Nadda amasung Aksal Mantri Rajnath Singh bu tongan ba Rashtrapati dol singi mihut singa wakhanaga dori Ekogi paumin hai Mikalasi Sekre Brolota vote hadanagani Mikalas da Lok Sabha Rajya Sabha gi MP Singh amadi MLA Singh vote hadanagani Mikalasi gi returning officer na Rajya Sabha gi Secretary General na oigani Parliament House amasung State Legislative Assembly Singh da Mikalasi pangthukani punna electoral listing Mari Chanipan Supna Mapana vote hadanagani masing manung da electoral listing Mari Supna kuntrahumdui di MLA Singh ni apumba vote ki value laktara listing murfutaru chamri kuntramathoi ni Chief Secretary Singh Numi Huni Chathagalaba National Conference Himachal Pradesh ki Dharmasala da ngasidagi hauragani masina kendra amasung Rajya Sarkar Singh punna thabak tawminnabada hena kanaba piragani Jati Thaki Chief Secretary Singh mifam asida hayeng Pradhan Mantri Narendra Modi no wangangani Kendra Sarkar Rajya amasung Union Territory sindagi punna miyol chani henbana mifam asida saruk yagani mifam manung da National Education Policy gi chana kanglon sing urban governance amasung lau singu yauna mahai marong puthokpagi matangda akhang ahi singna wangangani mifam asigi maruiba pandam di leba asigi chakot tharangi thabok sing kaya yamna khumang chokso labagi amasung chakot tharangi oiba road map yathoknabani Gujarat anawba dollar Greenfield Airport Sengananaba Kendra gi Mantri Mandal na ayaba pire airport asi chehi mari gi manungda loshinanaba pandam thamli English ani kun manga degi kun taru fawbu gi manungda airport asi thabok toba hogani Mantri Mandal li mifam lower tungda Kendra gi Information amasung Broadcasting Mantri Anurag Thakur ne hai airport asina railways amasung highway da samnahan gani Mantri ne hai tha nifu nipan gi manungda loshin gadaba airport ki damakta ahan batang ki oina lupa koti lising ma chahum supna manga kaithokre mang hai laliba thatara nipan asigi manungda mission mode ki makhada mioi laktara thabak pinena ba Pradhan Mantri Narendra Modi na khangalakpa laikre Lebasi da hodri fawada COVID vaccine dose ko ti chama mafudra manga lakni funipan hena kapkre nganang khakta da vaccine dose laktara matho hena kapki hodri fawada chehi tara nipan de kina tara mari fawbogi manung de leba angang singda vaccine dose ko ti manga lak yangkhai ni tho hena kapkre Pradhan Mantri Narendra Modi hari leba asina ningtam lapaki chehi humbudra manga shurakpa palan tharam azadi ka amri lebak sin batungna chatharibana pawmi sinna makhoi gi paw phongbada afaba wakalon de yumpam oiba miyam da kanagada ba paw sing phongbagi tangai fedaba lei wafam asi Asia gi khwaidi iliraba pawche Mumbai Samachar newspaper gi chehi chani subu kuman thoram da phongdokhibani leba asida COVID-19 gi matam da pawmis na lokkiba thokdangbu Pradhan Mantri na singthaki Sri Modi hai haukiba chehi khara asida media na miyam gi kanagada ba amasung akoibe gi fifam fagan baga mari lena ba I paw sing phongduna miyam da pungning loksing oigada ba wakalon sing da yumfam oiba paw kya phongki Kha Kashmir gi Shopian Zilla gi Kanjlur Kungang Dangarang Numidang Security Force ka kutongna bada Laskar Itoibe gi lalog ani shire Kashmir Joint Police ki Inspector General of Police H.Priyokumar na Twitter da thaka power madahai siraba terrorist ani dugi manungda amadi masak khangba ngamle mahak Sofian degi Jan Muhammad Loni haiba khangle Kulgam Zilla da bank manager amahar pada mahak chene hairi mapam aduda security force na makhata na thibumbu gi thabak chathaki Bharat amasung South Africa gi 2020 cricket series ki ngarang Visakhapatnam da sanakhiba match Bharat na run nifuni panda thoikre match manga gi series asigi mari shuba match tha asigi taratareta Rascot ta chanagani aduga manga suba aroiba match na tha asigi taramapanda Bangalore da sanagani series asi South Africa na ani amada mangzul thana chatli Aroibada maroiba paw amuk hana Imphal ki androge panam ningthogi akoibada sangal sagatliba sing Mukhyamantri Nongthombam Biren ngasi sangakre Manipuri COVID-19 positive oibigi chang yamna hanthare haukiba pung kumri da su rajya asig oina me amata nongna positive oikide leba asigi tarataruk suba Rashtrapati khananaba Mikhal gi notification ngasi thoklagani amashung Chief Secretary Singh Numi Huni Chathagadaba National Conference Himachal Pradesh ki Dharmasala da ngasi degi horagani Pauli Zare